Ahanba maktada pumnamakpu khurumjari aduga jahi horakpa anauba jahigi damakta wishes pizari Happy New Year 2021. Aihaki ima yamna nungsijarabi ima mayamna Oja Saroj Nalini Khomdram haina mingo biba su lengsin biduna laire ima busu khurumjari. Aihakna su tenbiriba ahalaman lai guru sing isa sing inau sing isu sing punamakpu kharamjari loina na aingonda aigidamakta nahan wish pibirakpa aduga isorgi mafamda haijabaga loina na saireng thabirakpa punamak isa punamak pusu aihakna yamna thagatjabaga loina na nungaiba phongdokjari loina na isa sing punamak ki mafamdasu aihakna chahi simada nadaba yektaba khoi hapta khuding unaba aduga yungi punamak shanti oiba oirasanu haidana aihakna ngasigi khudong chaba si laujaraga aihakna ichasing punamakki mafamda khutbam changjau taraga lonaraga chahi horakpasida kok nonjari khoiramjari nungaiba phongdokse aduga yengbiriba pumnamaksu kadaidagi yengbiribano haibadu soidana commenta ibirau aduga adomgi New Year si kamaina celebrate tau raga hokre haibadu su tajaningi masi hairaga imagi di kamaina New Year si celebrate tau kre haibadu tang tambiyo kwe mayam aihakti handaki New Year amadi aigi kaino pokpagi aigi 74 surakpagi chahi sida phangba aingonda phangba pleasure si punchigi ahanbani haijaba tare maramdi mayamna ichasing adagi punamakna ka wish ka pibirakpase aidi asukkuiba chahi se aigi pokpagi numitki su ichasingna dum ichamarigi mafamda leiba matamda palon taubagi wani adugumba wish ka se amukta ai ujadribani machingsu miyama aripna hairakpada lising taruka chanipani hai aidi kadaida yaubano su khangjade adubu aina punamakpu khoiramjanabagidamakta aihakna ngachisi amuk aihakna punamakpu thagatpa phongdokjari yamna nungai asuki matik kari haina aigi wahaina phongdokadabano haibase ai thamoigi adum oidana leirasanu haidana aina haije yamna nungai tabada haidi imagi mayamna nungsina pibirakpa wish mayamdu ubadasu yamna nungai aduna akoigi listener viewer mayamna ima bu ningsingbibagi hanna khurumjari thagatjari aduga aihaki oinadi aidi New Year se yamna tapna ingna haubase aingonda dum yamna pamjaba yamna reflective oina meditative oina hauraga aduga imung sengtokpa adagi akoigi da serve tawdaba potsingsi lauthokpa aduga anauba chahi anauba sida anauba kari wakhalon hapchanba yabage haibagi reflection tawraga meditation tawraga haki de hojaki aduga imung sengdokpa singrang nahandagi dum hojarappani adu hojiksu loidri aduna masi makha chatari haijabatare soidana yengiriba mayamnasu adomgi New Year kamaina hobby kre kari resolution na mainly 2021 da focus tawgani haibadu khanbi haibadu soidana akoida share tawbiyu aduga masida ningsangjaba bana goal setting gi workshop si chahi 2021 gi horakpasida tan janana aihakna thamjabani maduda participate tawninagadi soidana akoigi event akoigi finding the voice ki page da yengkhatpiyu aduga yaubiningagadi sign up tawbiyu email thabirau aduga akoina soidana madugi session duda invite tawjarake January ki tang 1
ꯆꯥꯡ ꯅꯤꯄꯥꯟꯗ ꯑꯣꯏꯒꯗꯣꯏꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯒꯨꯒꯜ ꯃꯤꯠꯇ ꯁꯤꯟꯖꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯒꯣꯜꯁꯦ ꯁꯦꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯅ ꯀꯔꯤꯅꯣꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯦꯠ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟꯁꯤ ꯄꯨꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯒꯣꯜꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯆꯤꯚꯔ ꯋꯔꯛꯁꯣꯞꯁꯤ ꯃꯊꯪ ꯃꯊꯪ ꯇꯧꯖꯔꯛꯄꯅꯤ ꯃꯗꯨꯅ ꯃꯁꯤ ꯇꯧꯖꯔꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯒꯣꯜ ꯁꯦꯠꯇꯤꯡꯁꯤ ꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯑꯦꯛꯁꯟ ꯍꯥꯞꯄꯒ ꯃꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯐꯣꯀꯁ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯐꯪꯅꯤꯡꯕ ꯄꯥꯟꯗꯝꯁꯦ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤ ꯍꯥꯏꯖꯔꯒ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯆꯍꯤꯒꯤ episode ꯑꯣꯏꯒꯗꯣꯏꯅꯤ ꯍꯟꯗꯛꯀꯤ 2021 imana ngasi kari pabigani kari khanggatpire haibadu imada sinajarage punamaku amuka hana thagatjaba phongdokpaga loinana koknojabaga loinana ngachigi ehakna pajage haidana khanjariba wari macha si Nongthombam Saratchandra hairagashu adumaina haiba Saratchandra Nongthombam Oinam Bazar aduga Bishenpur district mahakna iba kainosi novel ama aina pajagiba yamna kuirabagi mamangda ai biega pass tawdringaitani ai 1970 da beloi adubu aina 1960 ga 7 adaiduda phasiarga karakpa swaida ngachigi aina pajarakadorba chahi kayagi matungsida amuka thengnajara isi magi Saratchandragi meheru haina yam phajagraba novel du paraba matungda aina paaba chi phangidaba aduga amuk nauna aina sum ningsangjaraga thijarakpada akhoi parisaki khomjalaba wari macha singsigi manungsida Pokhairakadoure meigi chingsi haiba wari macha ama thengnajaba machida aibagi magi style of writing aduga samajda tauriba khoi chana lonchatta mioiba samajna nang kamai tauri haraga I am good haidana ai yam nungai jari ena khumbase loinamakti khummaga su mioi ama gi pukningna kayamu yamna chaitheng phangba samaja mo oirake haibase ngasigi ehangna paja gadoriba Pokhairakadoure meigi singse haibase masida phajana aibana thabirakanda ibirakpa para ngachigi samaja magi chapchaba idea si karino ina haibada mioibana larik tamba hongnei aidana mama mapa oiriba singna tamhale wana isa sigi mapan cha doribaniko mana larik hairagadi mama mapa se phajana yokaniko haidana asaga loinana chemgalakpa maraibak thiraba lairabagi panthung lomlaba lai tamjaningba nupa macha amana lari haiban pa macha amana mana thabak ama tawjage na changjaruba matamda magi thingnara iba magi punsi lonchatto anga haibadi magi punsi ni mai personal punsi du nate ngasi gi tawriba samajida aikhoina larik hairurakanda yamna waraba aikhoigi punsi maren ama khakla ise masi ngachigi Pokhairakadoure meigi chingsi haiba mahaki wari macha sida yamna phajana phongdoi aduna ahanba maktada aihakna machigi wari macha sidi aina phangjaraba matungda aiba Saratchandra Nongthombam si aigi di base ni adubu yam kuina kaina khraba matungda maga contact tawbasi ngamdabadagi aigi yosabi makhong ahum gi manungda maruiba yosabi makhong ani sigi manungda mu laija da aina haijare ibema kaino Saratchandraga aiga di class da su adum thengnarakpani phang college da adubu contact phangte magi biodata se ai pame photo su pame hai matamda aigi now laijana yamna mathang contact tawbirakanda nahangi nungdang da haiba tare adu tharakpadagi
masagi kaino phone number su yaubire thengnajare aduna ahanba maktada yosabi makong ahumgi maruiba thodang pubiribi aigi now laija bu thagatsage aduga mathangda Saratchandra Nongthombam macha makse ahang nangam khai leitana thagatsari aduga harau na su photo thabirakpa degi biodata thabirakpa loina na pajage na haibada yamna aina paba tare na haibada paro idana yamna nungaiba wakhana maga loina na borgi masak oraba wahai jo hangna phangjai maramasina hangna punamak thagatsadrige mamangda aiba masamak aduga egi now laija amadi ibema professor aruna hangbirei kariginoina habada ibema gi yam achinba leibaduna maram oidana kainoni hangdabadi yadaba aingonda kari pa tare na chingba khoi ohum se mai tawdana aina punamak put ahanba maktada aiba bu thagatsaraga laija bu thagatsaraga professor aruna bu thagatsaraga punamak pu cooperate tawbiriba yengbiriba tabiriba punamak pu thagatsaraba matungda ehangna Pokhairakadoure meigi chingsi haibase ehakpa haujarage makhal mathel mayal pusillaga suriba singjuga punsiga kari khenariba makhal mathel mayal punsillaga suriba singjuga punsiga kari khenariba punsibu semgatnanaba honariba nongthangi masak oiraba suribiduna kanagi jagatki chahaidaba mana masing pumba khomjenduna honaribado mahau ama semnabani hauraba singjugi mahau ado karigumbada masimadi takrabara singju charubadagi yemauna duna mi yamna thawai thanakre haiba punsida honariba khibik artha yaudabadi natte mahau ama phangnanaba hotnanaba ngaktani maduna kayam phakraba kayam phatriba ai tasengna khangde honariba sini honnabagi lambel manadaba yai magi aningba apamba gi matung inna adubu hoti honai maramdi hingningi aikhoi aram khorangba kokningi mi khudingma punsibu maithiba pige diningnade hoi maithiba piningi hingnanabagi lamben mauraktrabada numit ado onthok na wana halaklami lanphamda maithiraba sipahina lanphamda maithiraba sipahina aphapata masak khangdana magi thawai tabu hingadaba mafam thiduna chelakpagum yum tabu yohorabadi mata duni tha siramdagi ahingni mambana mapang kotpa yaraba nong su ngahak lepte pum chotle lekhom leinang na pumtai punamak aingonda changba nate maithiraba lanphamdugi khowangnaraba wakhal natan karigidamak landuda changluriba hingba pamlabadi lan yauba tai hingba hoi nahalwaidi pamlami haujikti pamlaktre kaigino ne hari sibo maramdi hingbagi chaifamtana hakchang ase pumthit labani taseng namak haujikti hingba haibase yamna wai honadabadi nate kanna honabani aigi lajaramba khibi kathokibani mawong tana amuktang hingba yarabadi adubu honaruba khibi aduna ngasidi uchi machana on khiba kaigumna aingonda chongsin charare phaklai sadum China phawi adudagi chingthoki aigi singli ki makai thibong thiril su setpa makai set khraga chaba makai chagraga lemhauba mare mahau yaudraba saru mapun asida hanna makhoi mayamna khongpak na kaure natre haujikti samagi marakta leiba yadraba engonda China phaudre aigi leifamdi ada lamsi siba kangbugi saru mapungi tharo oliba mafamdo aduda karamna yum yokhiba ure segai raba upi bangam hodraba yumdugi angang ahumga
ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯗꯨꯒ ꯕꯣꯔꯥ ꯇꯨꯞꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯕ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯣꯛꯈꯤ. ꯀꯩꯗꯧꯔꯦ ꯉꯁꯤꯁꯨ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯕꯗꯤ? ꯅꯣꯡꯃꯈꯩ ꯐꯃꯨꯡꯗ ꯉꯝꯅ ꯆꯨꯊꯔꯔꯦ, ꯂꯣꯏꯅ ꯆꯣꯠꯂꯕ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯣꯔꯕ ꯌꯨꯝꯊꯛꯇꯨ ꯃꯅꯥ ꯁꯤꯟꯅꯅꯕ ꯂꯩꯖꯗꯨꯅ ꯊꯝꯂꯕ ꯏ ꯐꯥꯎꯕꯗ ꯃꯃꯜ ꯐꯪꯗꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯒ ꯄꯤꯈꯤꯕ ꯁꯦꯜ. ꯆꯥꯛꯇꯤ ꯑꯗꯨꯗ ꯂꯩꯔꯦ. ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯗ꯭ꯔꯕ ꯈꯜꯂꯤ. ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯏ. ꯑꯆꯣꯠꯄ ꯐꯤꯗꯨꯗꯤ ꯍꯣꯡꯗꯣꯛꯂꯔꯣꯏꯗ꯭ꯔꯥ? ꯀꯥꯎꯔꯨꯔꯦ. ꯈꯣꯡꯗꯥꯏ ꯇꯥꯏꯕ ꯈꯨꯗꯩꯗꯨꯃ ꯁꯦꯠꯄꯣꯏ ꯂꯥꯛꯄꯣꯏ ꯍꯣꯡꯗꯣꯛꯏ. ꯐꯤ ꯑꯁꯦ ꯆꯤꯡꯅꯗꯅ ꯁꯦꯠꯂꯕꯅꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯂꯩꯖꯔꯝꯃꯤ. ꯏꯃꯨꯡꯗ ꯐꯤ ꯁꯦꯒꯥꯏꯕ ꯊꯝꯒꯅꯨ. ꯆꯥꯛ ꯆꯥꯏ ꯀꯔꯤ ꯆꯦꯡꯅꯣꯅꯦ? ꯔꯁꯟ. ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇ. ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ? ꯉꯁꯤꯒꯤ ꯑꯩꯒꯨꯝꯕꯁꯤꯡꯒꯤ ꯆꯤꯟꯖꯥꯛ? ꯂꯥꯝꯂꯕ ꯄꯨꯛꯄꯨ ꯊꯟꯅꯅꯕ ꯆꯈꯣꯝ ꯑꯃ ꯑꯅꯤꯗꯪ ꯅꯝꯌꯣꯠ ꯌꯣꯠꯂꯒ ꯏꯁꯤꯡ ꯊꯛꯆꯤꯜꯂꯤ. ꯃꯇꯝꯗꯣ ꯁꯦꯜ ꯈꯔꯗꯪ ꯍꯦꯟꯖꯔꯕꯁꯨ ꯃꯆꯪ ꯑꯣꯏꯕ ꯆꯦꯡꯗꯨ ꯈꯜꯂꯨ. ꯆꯥꯕ ꯌꯥꯗ꯭ꯔꯦꯗ. ꯑꯅꯧ ꯑꯔꯥꯛ ꯇꯧꯔꯛꯀꯅꯨ. ꯐꯥꯏꯔꯦꯟꯒꯤ ꯑꯔꯤꯕ ꯆꯦꯡ ꯌꯣꯠꯁꯤꯟꯕꯗꯤ ꯌꯥꯗꯦ. ꯃꯊꯦꯜ 2-3 ꯍꯦꯛ ꯊꯣꯡꯉꯝꯕ. ꯏꯔꯣꯝꯕ ꯑꯃ, ꯍꯋꯥꯏ ꯑꯃ, ꯁꯕꯖꯤ ꯑꯃ. ꯉꯥꯗꯨꯅ ꯊꯥꯎꯗ ꯇꯥꯎꯊꯣꯛꯎ. ꯀꯣꯜꯂꯤꯛ ꯑꯀꯥꯏ ꯑꯇꯣꯏ ꯏꯃꯨꯡꯗ ꯊꯝꯕ ꯌꯥꯗꯦ. ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯒꯥꯔꯤ ꯉꯥꯏꯕꯗ ꯄꯨꯡ ꯑꯃ ꯍꯥꯠꯂꯦ. ꯒꯥꯔꯤ ꯃꯆꯥ ꯑꯃꯇꯪꯗꯤ ꯂꯩꯕ ꯇꯥꯔꯤꯌꯦ. ꯀꯩꯅꯣ ꯍꯧꯒꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯗꯣ? ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯑꯗꯨꯛ ꯀꯨꯏꯅ ꯃꯟꯇ꯭ꯔ ꯀꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯃꯅꯥ ꯇꯠꯄ ꯇꯨꯀꯅꯥ ꯄꯥꯏꯗꯨꯅ ꯆꯤꯟ ꯇꯦꯡꯕ ꯊꯣꯛꯏ. ꯃꯈꯥ ꯇꯥꯔꯛꯏ. ꯂꯨꯈꯥꯛ ꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯦ. ꯌꯨꯝꯊꯛꯇ ꯑꯃꯨꯛꯇ ꯀꯥꯈꯠꯂꯒ ꯐꯃꯨꯡ ꯃꯄꯥꯁꯤꯗ ꯆꯥꯏꯈꯠꯄꯤꯔꯝꯃꯨ. ꯉꯁꯥꯏ ꯃꯈꯥ ꯊꯪꯕꯒꯤ ꯏꯟꯗꯣꯟ ꯈꯣꯏꯒꯤꯗ ꯂꯩꯔꯨꯕꯅꯤ. ꯄꯩꯁꯥꯁꯨ ꯂꯧꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯃꯔꯩꯇꯁꯤ ꯎꯕꯗ. ꯍꯧꯖꯤꯛꯄꯨ ꯌꯨꯝꯊꯛ ꯀꯥꯎ ꯍꯥꯏꯕ? ꯅꯨꯡꯗꯥꯡꯁꯤꯗꯕꯣ? ꯑꯃꯝꯕꯁꯤꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯣꯡꯗꯤ ꯌꯨꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ. ꯀꯥꯆꯤꯟ ꯑꯁꯤꯗ ꯃꯆꯥ 3ꯁꯤꯒ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯔꯕ ꯕꯣꯔꯥ ꯑꯁꯤꯗ. ꯆꯦꯟꯈꯤ ꯀꯦꯔꯣꯁꯤꯟꯅ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞ. ꯇꯤꯚꯤꯗ ꯑꯃꯨꯛ ꯌꯦꯡ. ꯇꯤꯟꯊ꯭ꯔꯣꯛ ꯃꯔꯩ ꯇꯥꯕꯒꯨꯝ ꯇꯨꯝꯂꯤꯕꯅꯤ. ꯃꯔꯥꯏꯕꯛ ꯊꯤꯗ. ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ. ꯃꯈꯣꯏ 3 ꯄꯤꯛꯂꯤꯕ ꯐꯤ ꯃꯆꯥꯗꯨꯃ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ. ꯅꯣꯡꯗꯤ ꯑꯔꯠꯄ ꯂꯩꯇꯦ. ꯋꯥ ꯖꯝ ꯐꯨꯗ꯭ꯔꯤꯠ ꯐꯨꯖꯤꯜꯂꯛꯏ. ꯄꯟꯊꯕ ꯌꯥꯗꯦ. ꯑꯃꯝꯕ ꯑꯗꯨꯗ ꯆꯔꯨ ꯃꯄꯨꯟꯗꯨꯒ ꯌꯨꯝꯊꯛꯇ ꯀꯥꯈꯠꯂꯤ. ꯎꯔꯥ ꯃꯆꯦꯠ ꯇꯦꯛꯇꯨꯅ ꯈꯣꯡ ꯄꯨꯊꯩ. ꯑꯟꯗꯥꯖꯅ ꯆꯥꯏꯁꯜꯂꯤ. ꯐꯃꯨꯡ ꯃꯄꯥꯗꯨꯗ ꯆꯔꯨ ꯃꯄꯨꯟꯗꯣ ꯀꯨꯝꯊꯔꯛꯄꯗ ꯃꯉꯥꯏꯔꯤ. ꯃꯍꯥꯄ꯭ꯔꯂꯣꯏꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯏ. ꯍꯨꯡ ꯕꯨ. ꯑꯅꯧꯕ ꯆꯥꯏꯁꯤꯟꯕꯗꯨꯗꯤ ꯂꯥꯏꯔꯗꯅ ꯄꯨꯂꯞ ꯑꯣꯏꯅ ꯐꯛꯈꯤ ꯃꯄꯥ ꯑꯃ. ꯅꯣꯡꯃꯈꯩ ꯏꯃꯨꯡꯗ ꯂꯥꯟꯗꯥꯔꯛꯂꯦ. ꯇꯨꯞꯄ. ꯇꯨꯝꯂꯝꯕꯗꯒꯤ ꯑꯉꯥꯡ 3 ꯈꯪꯅ ꯂꯥꯎꯅ ꯀꯞꯈꯠꯅꯔꯛꯏ. ꯋꯥ ꯄꯨꯝꯅꯃꯛꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯀꯨꯃꯥꯔꯒꯤ ꯌꯨꯝꯅꯤꯀꯣ. ꯃꯥꯅꯤ ꯑꯩꯒꯤ ꯏꯃꯤꯡ ꯀꯨꯃꯥꯔ. ꯃꯥꯅꯤ ꯑꯩꯒꯤ ꯏꯃꯤꯡꯅꯤ ꯀꯨꯃꯥꯔ. ꯑꯩꯒꯤꯁꯨ ꯂꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯄꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ. ꯑꯩꯁꯨ ꯍꯣꯠꯅꯈꯤꯕꯅꯤ ꯄꯨꯟꯁꯤꯁꯤꯗ ꯍꯣꯠꯅꯕ ꯌꯥꯕ ꯈꯤꯕꯤ. ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯀꯔꯞꯁꯟ. ꯑꯩꯒꯤꯁꯨ ꯄꯤꯈꯤꯕꯅꯦ ꯁꯦꯟꯐꯝꯗꯣ. ꯂꯩꯖꯕ ꯈꯤꯕꯤ ꯀꯥꯏꯊꯣꯛꯇꯨꯅ. ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯁꯤꯕ ꯂꯥꯏꯕꯛ. ꯑꯄꯨꯝꯕ ꯂꯥꯏꯕꯛ. ꯌꯥꯗꯧꯔꯦ. ꯁꯣꯏꯗꯅ ꯌꯥꯔꯅꯤ. ꯑꯅꯧꯕ ꯁꯦꯟꯐꯝ ꯑꯃꯒꯤ ꯗꯤꯃꯥꯟ. ꯍꯥꯟꯅꯒꯤꯗꯨꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯛꯎ. 2ꯗꯪꯒ ꯁꯣꯏꯗꯅꯗꯤ ꯌꯥꯔꯅꯤꯀꯣ. ꯁꯣꯏꯗ꯭ꯔꯕꯅꯤ. ꯊꯥꯗ 850 ꯀꯣꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ. ꯄꯨꯗꯨꯅ ꯂꯥꯏꯕꯛꯇꯣ ꯏꯀꯣꯛ ꯂꯩꯄꯥꯛ ꯀꯌꯥ ꯑꯃ ꯂꯩꯇꯥꯗꯨꯅ ꯂꯧꯔꯨꯏ. ꯑꯆꯧꯕ ꯁꯦꯟꯐꯝ, ꯑꯆꯧꯕ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅꯅ. ꯁꯤꯔꯕꯗꯒꯤ ꯁꯦꯠꯇꯨꯅ ꯆꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ. ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯃꯥꯅꯤ ꯍꯧꯅꯁꯥ ꯑꯣꯏꯔ ꯃꯥꯜꯂꯤ. ꯆꯥꯎꯔꯕ ꯄꯥꯝꯕꯤꯗꯨ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯛꯇ ꯍꯧꯖꯔꯝꯕ ꯄꯥꯝꯕꯤ ꯃꯆꯥ ꯀꯌꯥ ꯂꯦꯞꯀꯪ ꯀꯪꯍꯜꯂꯤ. ꯅꯠꯇ꯭ꯔꯒ ꯆꯥꯎꯕ ꯁꯨꯛꯍꯦꯟ ꯍꯦꯟꯒꯠꯍꯟꯗꯦ.
ꯐꯒꯠꯂꯝꯗꯥꯏꯗ ꯑꯩꯁꯨ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯂꯤꯕꯁꯤ ꯃꯥꯅꯤ ꯐꯔꯝꯗꯥꯏꯗ ꯑꯃꯨꯛꯇꯪ ꯐꯠꯇꯕ ꯌꯦꯡꯉꯨ ꯁꯔꯛ ꯑꯆꯧꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯃꯁꯤꯅ ꯁꯦꯝꯒꯠꯂꯛꯄꯗ ꯊꯣꯛꯈꯤꯕ ꯂꯩꯅꯥꯡꯗꯣ ꯍꯧꯈꯤꯕ ꯎꯐꯨꯜꯗꯣ ꯅꯨꯡꯗꯨꯝꯅ ꯈꯣꯡ ꯊꯥꯕ ꯌꯥꯈꯤꯗꯦ ꯉꯁꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯦꯜꯂ ꯐꯥꯎꯕꯗ ꯈꯨꯗꯤ ꯊꯤꯔꯔꯣꯏ ꯆꯨꯝꯃꯤ ꯃꯁꯤꯅ ꯑꯩꯒꯤ ꯂꯝꯖꯤꯡꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯃꯑꯣꯡ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯒꯅꯤ ꯀꯝꯗꯧꯕꯤꯒꯦ ꯀꯝꯗꯧꯕꯤꯕ ꯇꯥꯔꯕꯒꯦ ꯍꯣꯠꯅꯔꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯂꯣꯏꯁꯤꯟꯕꯤꯔꯣꯅꯦ ꯍꯦꯛ ꯌꯥꯗꯦꯅꯦ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯈꯤꯕꯗꯨꯗꯤꯅ ꯍꯣꯠꯅꯔꯤꯕꯁꯦ ꯁꯦꯜ ꯉꯥꯛꯇꯅꯤꯅꯦ ꯀꯌꯥ ꯑꯃꯨꯛ ꯍꯥꯞꯂꯛꯈꯣ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯨꯝꯗꯪꯒ ꯍꯥꯟꯅꯒꯤ ꯇꯔꯦꯠꯇꯨꯒꯤ ꯃꯆꯤꯟꯖꯥꯛ ꯄꯨꯕꯗ ꯊꯣꯛꯇꯨꯔꯕꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯑꯍꯨꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕꯁꯤꯒꯗꯤ 10 ꯊꯕꯛꯄꯨ ꯃꯪꯒꯣꯜ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯐꯥꯗꯕ ꯁꯦꯟꯐꯝꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯣꯠꯅꯕꯤꯔꯝꯒꯦ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯞꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃ ꯏꯔꯩ ꯂꯩꯇꯕꯅꯤ ꯍꯥꯏꯗꯤ ꯍꯥꯞꯄ ꯇꯥꯕ ꯑꯍꯨꯝ ꯑꯃꯒꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯡꯕ ꯇꯥꯕ ꯍꯥꯟꯅꯒꯤ ꯇꯔꯦꯠꯇꯣ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯕ ꯑꯃꯨꯛ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯗ ꯑꯆꯨꯝꯕ ꯉꯥꯡꯕꯗ ꯊꯧꯅꯥ ꯐꯕꯒꯤ ꯃꯤꯅꯤ ꯊꯧꯅꯥ ꯐꯕꯗ ꯃꯤꯅ ꯍꯩꯅꯕꯤꯔꯝꯕꯅꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯨꯃꯥꯔ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯤꯟ ꯊꯤꯕꯗ ꯀꯨꯃꯥꯔ ꯉꯁꯤꯗꯤ ꯁꯦꯜ ꯂꯩꯈꯤꯗ꯭ꯔꯦ ꯑꯆꯨꯝꯕ ꯉꯥꯡꯅꯕ ꯊꯧꯅꯥ ꯐꯅꯕ ꯏꯖꯠ ꯇꯧꯅꯕ ꯀꯅꯥꯒꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯄꯣ ꯀꯅꯥꯗꯒꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛꯄꯣ ꯑꯗꯨꯗꯤ ꯑꯍꯨꯝ ꯋꯥꯠꯄꯒꯤ 3 ꯃꯥꯡꯕ ꯇꯥꯔꯕ ꯃꯥꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯨꯃꯥꯔꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯜ ꯃꯔꯤꯛꯅ ꯇꯥꯟꯖꯕ ꯁꯦꯜ ꯄꯩꯁꯥ ꯑꯉꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤ ꯊꯥꯗꯒꯤ ꯑꯍꯨꯝꯗꯨꯕꯨꯗꯤ ꯍꯥꯞꯂꯕꯗꯤ ꯊꯥꯁꯤꯃꯛꯇꯗ ꯁꯣꯏꯗꯅ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯑꯍꯨꯝꯗꯨꯕꯨ ꯍꯥꯞꯂꯕꯗꯤ ꯊꯥꯁꯤꯃꯛꯇꯒꯤ ꯁꯣꯏꯗꯅ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯁꯣꯏꯕꯤꯗ꯭ꯔꯕꯔꯥ ꯇꯥꯏꯕꯨꯡꯉꯣ ꯁꯣꯏꯗ꯭ꯔꯕꯅꯤꯅꯦ ꯄꯨꯔꯛꯎ ꯏꯕꯥꯅꯤ ꯍꯦꯛꯇ ꯄꯤꯃꯤꯟꯅꯁꯤ ꯉꯥꯡꯅꯕꯗꯨ ꯅꯪꯅ ꯇꯥꯎ ꯍꯥꯏꯕ ꯊꯥꯖꯔꯦ ꯑꯩ ꯇꯁꯦꯡꯅꯃꯛ ꯊꯥꯖꯔꯦ ꯂꯝꯍꯨꯏ ꯁꯤꯟꯅꯕꯗꯨꯒꯤ ꯇꯥꯇꯨꯗ ꯊꯥꯖꯔꯨꯏ ꯊꯥ 4ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ 10 ꯀꯥꯕꯤꯗ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯌꯨꯝꯒ ꯀꯣꯟꯅꯅ ꯊꯝꯗꯣꯛꯂꯨꯏ ꯍꯔꯥꯎ ꯊꯤꯜꯂꯨꯏ ꯃꯄꯥꯛ ꯃꯌꯥꯝꯗꯣ ꯃꯥꯗꯨ ꯍꯦꯛ ꯎꯕꯗ ꯃꯈꯨꯠꯇ ꯍꯦꯛ ꯐꯪꯕꯗ ꯑꯣꯏꯔꯗꯕꯣꯏ ꯅꯤꯡꯉꯤ ꯊꯕꯛꯇꯣ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯄꯥꯛ ꯌꯥꯝꯅꯗꯤ ꯂꯩꯖꯔꯖꯥꯠꯅꯤꯗꯅ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯟꯗꯛꯇꯤ ꯏꯕꯣ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯇꯥꯏꯕꯨꯡꯉꯣ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯤꯕꯅꯤ ꯌꯨꯝꯗ ꯆꯔꯥ ꯍꯦꯟꯕ ꯀꯨꯏꯔꯕꯅꯤ ꯍꯌꯦꯡꯗ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯀꯧꯕꯒ ꯈꯨꯝꯂꯣꯏꯗꯕ ꯑꯗꯨꯅ ꯑꯩꯕꯨ ꯃꯤ ꯍꯧꯍꯜꯂꯤ ꯋꯥꯉꯥꯡꯗꯨꯃꯛꯇꯗ ꯆꯔꯥ ꯍꯦꯜꯂꯕ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯜꯍꯜꯂꯤ ꯃꯐꯤ ꯃꯔꯣꯟ ꯊꯣꯟꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯃꯤꯒꯨꯝꯂꯕ ꯏꯆꯥꯁꯤꯡ ꯁꯨꯠ ꯇꯥꯏ ꯄꯨꯟꯗꯨꯅ ꯆꯠꯄ ꯎꯔꯛꯏ ꯃꯔꯣꯜ ꯃꯔꯥꯜ ꯇꯥꯛꯂꯕ ꯃꯅꯥ ꯉꯛꯁꯝꯗ ꯀꯣꯛꯂꯕꯤ ꯃꯅꯥꯗ ꯁꯅꯥ ꯌꯥꯟꯗ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯒꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯁꯤꯗ꯭ꯔꯕꯤ ꯐꯤꯃꯟ ꯁꯦꯠꯄꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯎꯖꯕ ꯉꯝꯂꯤ ꯏꯁꯥꯕꯨ ꯅꯤꯡꯊꯧꯒꯨꯝꯅ ꯂꯨꯅ ꯅꯥꯟꯅ ꯄꯨꯛ ꯊꯟꯅ ꯍꯤꯡꯍꯜꯂꯤ ꯉꯁꯤꯗꯤ ꯃꯃꯥꯏ ꯑꯗꯨ ꯀꯔꯝ ꯇꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯂꯥꯡꯗ ꯉꯝꯅ ꯃꯆꯦꯠ ꯇꯥꯈ꯭ꯔꯕ ꯑꯃꯅ ꯈꯨꯠ ꯆꯪꯅ ꯁꯦꯝꯒꯠꯄ ꯎꯔꯒ ꯈꯔꯅ ꯃꯤꯀꯨꯞꯇ ꯃꯌꯥꯏ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯕ ꯖꯨꯒꯁꯤꯒꯤ ꯆꯠꯅꯂꯣꯟꯅꯤ ꯆꯍꯤ ꯀꯌꯥ ꯁꯧꯒꯠꯄ ꯋꯥꯅ ꯊꯣꯛꯏ ꯇꯦꯜꯂꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯀꯔꯝꯅ ꯀꯥꯏꯈꯤꯕ ꯀꯔꯝꯅ ꯇꯣꯏꯈꯤꯕ ꯃꯪꯗꯣ ꯀꯔꯝꯅ ꯃꯪꯐꯥꯎꯅꯍꯧꯗ꯭ꯔꯤꯕ ꯀꯔꯝꯅ ꯃꯥ ꯃꯐꯝ ꯇꯥꯔꯦ ꯃꯊꯛꯇ ꯀꯦꯁ ꯖꯥꯔꯤꯔꯦ ꯑꯩꯒꯤ ꯀꯔꯤ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯔꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯁꯦꯜ ꯍꯟꯗꯣꯛꯄꯤꯔꯣ ꯇꯥꯏꯕꯨꯡꯉꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯉꯣꯟꯗꯒꯤ ꯐꯣꯏꯗꯨꯅ ꯂꯧꯈꯤꯕ ꯃꯇꯝꯗꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯄꯣꯛꯈꯤꯕ ꯎꯗꯦ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯌꯥꯗꯦ ꯉꯁꯤꯒꯤ ꯖꯨꯒꯁꯤꯗ ꯃꯤꯅꯨꯡꯁꯤꯗꯒꯤꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯇꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯅꯥꯅ ꯍꯦꯟꯅ ꯅꯥꯏ ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯆꯠꯄꯒꯤ ꯑꯩꯅ ꯏꯊꯧ ꯍꯥꯏꯕꯕꯨ ꯑꯁꯤꯅꯤ
nong ama ngan badagi numit ama taba phawba aida natre maitra bakta wat pa leite ai gumba amatagi oirambadi lairam gadabani ai gumba masing naide lai unarei phajana hai thina hai sawi punamak amhagi amhani utup amada ngai badungai khumdi khumlai kes hek loibaga aigi pham hanjangani soidana pangthokani ai sumi amane lam chap laman chap chana khungkhigani tha ni ahumdang dingai na khisi laururaba senpham dudi tumduna layu yade kamdowa masi punamak handokna raga pumloi hek loiredana adubu kamdau ba haibage ebo ai su pi khibani mari leinaba singda aina chathokluba nate nakhoigi damaktani tariba dasa se engonda aibu hatkadaba mangaire aibu hatlaga phagani bo hairabadi hatokpiyo hojiksu madutana thabakti oiroi khwaidagi phagadabadi aina hojik mangol oiduna ifam amuk hanjinba sagatnaramba I phanaramba thauna punamak kaida chatkraba punamak tumin leinaki asumna chahi onkhre chatpadi chatli unarui usu unarui noma kangde chalui halai ma mafam hanjinba kobada marai khidre mana sum marai khidra badi nong sisu asum machu tharaklabadi chara sisu asum henjalaklabadi senbun bu sel asum senbu na su sel asum thaujallaklabadi senbu na su sel asum thaujallaklabadi phai adudaidi loijare wari macha mathangda aihak aibagi maramda khajiktang thabirakpagi matungina ai pathoksa charage Saratchandra Nongthombam Oinam Bazar Bisempur District Retired Associate Professor aduga qualification na MA Manipuri ibiramba singna Nobel da Meheru 1967 Pujari Mema 1968 Aruni 1969 Isai Amagi Sur 1981 Drama da Itaima 1970 Kanaba Thiba 1972 Jati Nadabi Meheru 1972 Fiji Gimani 1977 Short Story da Ahen by E 1981 Nupi Atombi 1983 Leihaugi Leinam 1998 Sana Thoibigi Wakat 2010 Children's Literature da Jiba Singiwari 1984 Leng Draba Mongol Sisu 1984 Mani Pare aduga Maitai Puja 1991 Revolukta Momon Nokhobi Siam 2009 da the Best Writer Gold Medal 1976 Best Children Book awarded by Manipuri Sahitya Parishad Imphal Napiba Saram Mukta Ningsing Mana 2013 awarded by Manipuri Literary Society Imphal Writers Forum Imphal Manipuri Sahitya Parishad Bisempur Branch Writers Club Nambol Publishers Association Manipur Ocean Lions Club Bisempur Loijare ai bagi biodata pathuk chaba Yamna nungaiba nungsiba wari machani aihakna picture asi amuka zoom in tawzarake ngasigi akoina feature tawzariba mingoina panjarabada Saratchandra Nongthombam bu akoi mayam ona tawminasi ngasigi yamna nungsiba akoigi Manipurgi society gi mami taraba wari macha asi ibibagi damakta akoi mayamda share tawbibagi damakta akoi mayam Kona tawminasi khurumminasi amutang ai picture si pukhatjarake love and like amutang thabirau
masigi wari machasi ꯇꯥꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯈꯣꯠꯄꯗ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯤꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯣꯏꯅ ꯇꯝꯃꯀꯥꯟꯗ ꯅꯣꯏꯒꯤ ꯃꯦꯔꯤꯠꯇꯨꯅ ꯃꯐꯝ ꯑꯦꯅꯤꯗ ꯊꯕꯛ ꯐꯪꯕꯗꯨꯗ ꯆꯪꯉꯨ ꯍꯥꯏꯕꯗꯨ ꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯄ ꯑꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯅꯤꯡꯁꯤꯡꯉꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯗ ꯅꯣꯛꯄ ꯑꯗꯨꯒ ꯃꯗꯨꯒꯤ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯎꯕꯤꯔꯝꯗ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇ꯭ꯔꯒꯅ ꯑꯪꯀꯜ ꯑꯟꯇꯤꯗ ꯍꯪꯕꯤꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯀꯩꯅꯣꯁꯦ ꯁꯣꯏꯗꯅ ꯀꯅꯥꯅꯣꯃꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯀꯅꯥꯅꯣꯃꯅ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯤꯏꯍꯧꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤ ꯅꯣꯏꯅ ꯉꯝꯅꯕ ꯇꯧꯔꯣ ꯍꯥꯏꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯃꯥꯒꯤ ꯃꯦꯔꯤꯠꯇꯨꯅ ꯐꯪꯈꯤꯕꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯃꯐꯝꯗ ꯍꯧꯖꯤꯛ ꯍꯦꯟꯅ ꯂꯩꯔꯛꯈꯤꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯥꯕ ꯀꯔꯞꯁꯟꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤꯒꯤ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯅꯤ ꯍꯦꯟꯅ ꯈꯟꯖꯩ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨ ꯍꯥꯄꯛꯈꯣ ꯀꯥꯏꯅ ꯉꯁꯥꯏ ꯄꯟꯈꯤꯕꯗꯣ 7 ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ 3ꯗꯣ ꯑꯃꯨꯛ ꯍꯥꯄꯛꯈꯣ ꯑꯗꯒꯤ 3ꯁꯦ ꯍꯥꯄꯛꯄꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯤ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯤꯔꯨꯔꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯋꯥꯠꯑꯦꯚꯔ ꯃꯥꯒꯤ ꯗꯦꯁꯤꯒꯅꯦꯁꯟ ꯈꯔ ꯆꯥꯎꯕ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯑꯆꯧ ꯑꯁꯥꯡ ꯍꯥꯏꯔꯦ ꯃꯗꯨꯗ ꯄꯤꯔꯨꯔꯀꯥꯟꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯐꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯥꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯅꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯏꯁꯥꯃꯛꯅ ꯏꯃꯥꯗꯒꯤ ꯇꯥꯖꯩ ꯑꯗꯨꯒ ꯏꯃꯥꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯂꯤꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯃꯊꯪ ꯋꯥꯔꯤ ꯃꯆꯥ ꯄꯥꯊꯣꯛꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯉꯁꯤꯒꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯔꯥꯏꯇꯔ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯝꯅ ꯏꯕꯤꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯁꯦ ꯑꯩ ꯌꯥꯝ ꯇꯥꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒꯦ ꯃꯁꯤꯒꯤꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯑꯍꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯅꯨꯄꯤ ꯍꯦꯟꯅ ꯊꯤꯕꯒꯤꯁꯨ ꯑꯗꯨꯝ ꯇꯥꯟꯅꯩ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯗꯥꯏꯂꯣగ్ ꯌꯥꯎꯔꯒ ꯉꯁꯤꯒꯤ ꯄꯩꯁꯥ ꯄꯤꯕꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯍꯟꯕꯒꯤ ꯄꯨꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯏꯃꯥꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯈꯟꯒꯠꯄꯤꯔꯛꯄꯁꯦ ꯁꯣꯏꯗꯅ ꯏꯃꯥꯗ ꯄꯥꯟꯕ ꯏꯃꯥꯗ ꯇꯆ ꯇꯧꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯀꯔꯤ ꯔꯤꯚꯤꯌꯨ ꯇꯧꯕꯤꯕ ꯑꯗꯨꯒ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯦ ꯇꯥꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯣꯝꯅ ꯀꯔꯤ ꯈꯟꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯩꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯅꯔꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯖꯨꯛ ꯀꯌꯥ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯣꯟ ꯀꯌꯥ ꯁꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯉꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯊꯥꯛꯄꯤꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯕꯗ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯝꯃꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯣꯟ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇ ꯑꯩꯒꯤ ꯃꯥꯃꯣ ꯑꯍꯟ ꯑꯩꯅ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯖꯕ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯕꯣꯛ ꯏꯃꯥꯒꯤ ꯃꯃꯥ ꯑꯕꯣꯛꯁꯤ ꯃꯥꯁꯦ ꯋꯤꯗꯣ ꯑꯣꯏꯔꯛꯑꯦ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯔꯒꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯥ 3 ꯌꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯍꯟ
luhongo da ngari ba uido oirakanda macha apikpa chelakanda yumda halaktana laiba adugumba aduda oiriba angangdo ai oidoini hujiki example si pijarakwa matamda adaiduda aigi ima chudi ai imane haiba khangba nate aigi aboksida aina ima aina adum loinabasina mana so aiji sungta thadokta aduda aina aigi mama ahan haiba tare asengbada hairagadi ado aina tachau kowi aigi ibungne na maduda magi thabak ama mase metric ta kaino anirak pheloi adu thara kanda ngame metric hengambaga akhoi masina akhoi se thabak ama tauhandragadi yamna kaino imungse paisa consent income si laitamnina phau tairaga sum chaba si setpa chaba di phai aduga setpa karika se yam warakpa oidana akhoi ma se kaino da sanjembonggi ibungo du unaruge haidana sanjembonggi taibungo ama esi ka oibani adugi manaktuda akhoi ma se chatpa matamda aise pudeba ibe manangasi la anu haidana ai thabak chatori ne na haijaru doine khoi mana adagi di akhoi imung sibu su adum khangnaba oibajane ada khoi ma se yamna mathai nungai na hale eba nang ta sau se thaba happy rane ye handak tha jagi hai se kaino kaimta yawba natte mai awaba duma di share tawram gane na ai khanjai ai gi imagination ai gyan taraga aina gyan taraga ni ai gi laiba wakhan chidi adugi history duna ai gi kokta le hobani adagi akhoi su akhoi ta chok tolop charane na yam harau rakanda ma se thaba happy ba kano da PWD da adu kari phamno haibadudi ai khangjadre angang ori banina matamdo aduga magi ahan bagi tolop se yang ni pan phange ba lupa adai da akhoi ta chogi ahan ba tolop phangba sida ai se cycle mamang da puraga furit ka se yam laibiba aduga skirt ka su laibiba aduga muk aigi potuna hana laibira kanda khoi mana afaba numit yengaga ima pema isa se tolop chare adudi aidi ma samna harabada kanogi maibungo dugi gratitude to adune imana tawdoise adur machidi kari tawni na haibada machidi matamdu nga chu am hongami ko nga che kano che angoba chu nungaitre achobo phangdre nga kra se ngayok chapu macha ama pikthaleba ai uhowe ado akhoi mana thilui loire aduna adudi paisa chaba nate matamduda gratitude ai cha se thaba happy bagi adumaina sum tawrakpaduna akhoi ta chawgi punsi do ma tolop char kana sum hengala kanda ma che accountant bau oi graga huji pudi lai gi khuya da tan gre ko wari ni adumaina tawrambasina aigi matam yorokpa matam sidagi haijarage ko khitang samlamna aigi matam yora kan sida aise aina khale BA ka ngama akan sida ai kano aina thabak macham tawninge matamduda thabak macham tawbase matamduda aina DM college da tamingai da ai khara imanaba tinnarai graduate ki post amada matamdol palising ahum khak thilaga yaye na amatayeba only 3000 ai only haise hujiki 3000 sinate matamduda yam valuation wangba kanada thilino kanana charino ai khangjade ko matamdugi web tugi wari ni aina ngachigi para chigi matungina mayam da hangachari se adagi di lising ahum chai madi lising ahum piradi graduate post happy high school gi wajani matamduda adugi admaina dum chala akanda lakhiba punchi adagi mu khara mu leiraga mutai o lawgiba mi duna piramdre ye achobduda aduman maraktu da chatho me ye aduna kaino tawre paisa su mange thabak su tawhodre na mama kaya punjalaga kap law basu aina thengna jahowi aina yum palaga ni aigi ge number 1 da laiba ine do ai busam lun tawi ada mai machanupi ahan sigi lupa lising tara yaure matamduda aina yung kai palaga madu round about 70 1 2 3 adai warija admaina tawrakanda lising tara do mange haidanan pinjado
thaba adum tawgidre adu maraiba chu thigre sumai tawdana wari kaya ama su live ta khangi adagi huji ki phibam da de aina mo hanna haijara roi mayamna adum khangbiramgani tawgumba sung ising ichawgumna adum valuation gi matungina huji phawbada madu adum Manipur da hingi haina lawjai aduga ai isamaki oinadi karmaina thabak changi ena haibada adumaina paisa pijabadu tawdoi sarupudi college na wage na warabada chahi kaino na Monica gi papa sina hai chahi akoi orientation da ina warakpado lupa kumanga lupa kunma 75 bai mane Nongthombam gi khrai bungoi ibom cha yam phaba mini magi da makta ngasi phawbada yum phajaba building amta su ude bhot chu yam phajana kai ma se adumana linkhalamba college ni orientation se matamdu da baba se lupa humdra manga piraga lupa kun manga ro humdra manga ai confuse tawre aduga kun manga du nate piraga thabak tawba nate kaino kun manga phanga kanda private college da tawrakanda chahi manga phade ne ai adum government gi oi nang shu adu da taw haidana ai interview se yam yawe ba ai lifetime da ai interview yawe da dine as board ki du na khanda boinde da dum ningba moi wari sajalakane ba ingonda ai wari ti su khara dum literature hangakani subject kaino hangakani mayamna de ain tholokpada haiba nang question kyam hangai Saroj Nalini hai aina yam hangai hai nang khalaroi adum hai moi akhoi myam gi matham du gi sipa ne khandau mi du dine yam thun thoklai hai ba khangde ko ai khancho dum khalakte ai interview yaw gi wari macha mam bhau I thokpa ya yamna board tu na ne yamna wari ga li halle ngonda kaino gi nang literature oiraga di kaino mana ngonda li han ba do kaino gi Saratchandra gi kaino Saratchandra de hujiki writer gi Saratchandra santaba hindi gi adugum laba kaino gi Gobinalal ga Harlal ga will huran bagi kaino do adugi wari do ai hodai loi bhau ai literature khan nai narak panina moi tam nungai ne tari bore adu ai di khan daudana tari boi ningure adu tum khalakte adagi mo college kaya gi mu yaure NG gi college gi yaure o dadinamnina lagidre lai oigre mana subject expert oi man taklak panina hange khamba thoi bi ka actually thoi wari do wari lira khan bi ga kalakte adagi mo standard college gi mo yawe adu dadi ai se last oi ba ayu pung ma pandai sat paduna ne numita ba bhauta ai se kaurakta ba mogi matam dure standard college di same category ni ko khoi thamba america aduga last ai se change moi ga bning body do yam jani aduga ai mayai daga phamaga ne namin kai kawi na haibada nongmai makhon ani khakta gi hena interview to che na ai mark se ka loi hundo maga koi chelak pa yaw kre ba aduma ogitre adagi Oinam Thamamari college su baba gi di amna horak pham su oibani na mayam nungsi na ai tawan gi ba aduga college do hek hoban numit 81 gi April gi tang ma pandani 1981 gi haunumita khoi kuni thoina staff na hojabani aduga class lo ba su aina ihan hanna lo hale moi college na kari gi noida madu agor ibobi sina magi mamagi maming da katpadu da asmana tawba kano chi puja dai mayam sida do Oinam gi surrounding da lariba khun mayam do mi mayam sina labuk tai seng khalakpa khudai ga chepe nung sijani Oinam da college am laire na mo mayam la da lang bana somda kano oi ba yadre ba khoi gi puja du yadra ba adai dro ja mutombi nungsi aduna ibema Saroj Nalini nang na ne khara senare du oire mayam samta phajalu somda puja ka yadre na adain tawdana aina mayam do moigi hall ama huju powder lairi hall du chijenari adai du da angang mayam nupamcha mayam adai an khara chu yawi adum aduga aina sayon tare ki wari lisalla kanda adumaina class logi ba aduga 2019 da ai retire tawra bhawda ai kaino tawde ba edit phawdi oire chahi ani ahum gumba edit oigrabra do chahi kaya se khoi phangdana adum lelakrabane adumain tawdana aigi punsi adumaina lei si khatang haijage yam sangdokhraga su listener mayam gi chu ya laibiram gani aduna hujik this
listener singi maikaida amu haurasi bema listener akoi gi mayam dagi soidana khanghan birau akoi gi pisa pibagi kainose experience lairagadi aduga mayam gi mamang da ibada nungaitragasu privately akoi gi message ta soidana thabirau aduga mathangi akoi gi session tawbakanda akoi pathok jage anonymous oina akoi na masigumba gi wari se imana yamna phajana khankat pira ise akoi mayam si masigumba gi problem si lay besida kamaina akoi mayam haibatare ko different mean different ways ta masi deal tawba haijabatare ko ai isa maki oina di akoi gi generations akoi ma hoi gi generation da mana thoki baduna aingonda muk influence tawraga akoina mingonda pisa pijara kanda thabak phangbagi si tawra roi haina aina yamna ngangoi ngai dagi aigi kok sita madugi seat se hungreba aduna aina engineering gi chahi mari tambase third year se sidai samoi campus interview lakpada aisa wipro da khanki de wipro da aisa thabak matam khara taw jarame madugi matungda muk aisa Huawei na Chinese ki company amada muk tawjarame dagi amuk American online da muk tawraga mathang company different aisa agi career se hujik chahi 20 hen thabak tawjarapase ai kanamta da pesa pide kanamta da haise de akoina magi job opportunity se lai baduda akoina akoigi kenose resume se thara kanda interview round ahum mari adumaina tawraga khankat lakpa thabak ki experience ngaktani aduna aigi mindset sida aina thabak se phangakanda aise mafam any ta taragasu ai adum chatkani haina aigi yamna very open oi baduga isana su lam koiba lam chatpase yamna pamjaba aduna aigi thabak si tawra aba matungda Bangalore da lezarami adagi China da muk chatlami Germany da chatlami amai tawraga chatlaga yamna nungai ba haizaba tare maduki mingonda haizadana isagi on merit na phangjaba aduga madumaina phangakpaduna ingonda su confidence level se henba adugumba ma oi aduna akoi mayamna masigi wari si tamena kanda aigi own family akoi baba se oinam dagi horakpani oinam gi family du lak akanda adumaina isana ikpa ngammi haibasi ayhangna yamna aigi position sita chauthokjaba natsade aina akoigi family background du da tawrakpa ngamagadi adom su tawba ngammi haina aina akoigi young generation sita motivate tawjabani haina thamjage duga ngasai imana panbikiba ima se angang uningai da aina ningsangi magi tolo phangdabagi nungai taba adagi kenose imphal dagina oinam bhau chatpagi bhara si bhau konadaba tolo cha khara mu piramba yawe kari haina kauge de khangde madu aduga madu konadaba begi akhoi mana di amna satraga tam lairik takpasi di am passionate oijaba adagi oinam college si haurakpada ayaksu yamna ngamwering da du chacharami yamna phajai yamna cynic oiraga tharoga satlaga hujiksu saramgani haina khalli aduga imana class laukhiba adugumba da chawrakpa akoigi situation ni haina thamjage makhatana ai comment lokhatjage Venina Kurumzari haina ibirai Happy New Year 2021 Ima amasung Madam Monica watching from Bhutan Darendra Jitna ibirai Happy New Year yamna nungsi Uma na ibirai good evening Ima Happy New Year haina ibirai Moirang Them Nagendra na ibirai Happy New Year Imay bema yamna nungsi kunsi nungsang na nadayektana lebiko
watching from Rims haina ibirai. Shashikanta Hidang Mayamna Ibirai Pumna Makpu Anauba Jahigi Yaipa Paujil Pizeri Aina Ibirai Arif Aribamna Ibirai Happy New Year Airaga Kurumjari Aina Sign Ibirai Mina Kumari Yankomna Ibirai Ojabu Kurumjari Happy New Year Langlen Thoibi Januna Ibirai Oja Amadi Ijebu Anauba Jahi lakpada awa ana amata yaudaba koibiyu haina haizari isamak oinam dagi oirasu Oja Saratchandra gi wari amata pajadri Ojana ngasi pabigani haibasida ena nungaiba pokhanli haina haibire masi yamna chummane akhoi pot yamna di leiraba ko leirakanda akhoi se padabana henba aduna ai samakki oinastu akhoi book club sina akhoi gi yamna knowledge ama oire aduga knowledge sida natana akhoi da sagi literature sigi power se akhoi da khalan bangan ngamba akhoi gi life da reflect au bangam bangasi makta akhoi pesa pi bagi tabak tauba kanda pesa pibagi wari se sanabasina ngasigi numisida akoigi young generation natraga parents oirabana tabiba kanda akoi su masi maina pibagi lambi sida chatrasu yaina haina adugi seat ama thara kanda konna aduna mu life impact taurakpagi adugumba power leiba akoigi literature se aduna yamna nusi oinamdagi akoigi writer se oinamdagi suni haibaduna aingonda amuka hena nungsiba phawi karigino hairaga oinam si aigi babagi pokpa mafamni aduga aina yamna angang oiringita oinamda chacharakpagi memory sina oinam sina aigi life da si yang influence tauba mafamni haina thamjage mema H na ibirai kurumjari madam amadi ichema anibu yaifaba oiyu anoba jahina lakpasida haina ibirai Nongthombam ibungo machana ibirai good evening watching from Sega Road very happy new year imai bema Kitchen Monica and to all the viewers haina ibirai amna nusi paujelni social na ibirai happy new year oja haina ibirai Aribamna ibirai very nice topic. Handaki 2020 sida nupi laktagi akoibi kanbiba da kana kanbiningi ima aina ibirai. Isa Arif kisi aingonda hangba question ni aduna ai khujakta dum khumjara aina aigi on mind da khanba wakhando isana hangi se parasiga mari leinadabanina nupi amakha khanbane ba aigi kanoda kano sida aina khallo hairagadi kano aina khallaga laibasi ai puthokjarage aigi wakhandagi ibema nokne sorry judge oibiribi hujik achumba thabak tawbiribi aduga larikna pirakpa lona pirakpa thangsang phajana pairaga kakthatpiribi ibemabu aigina ngasigi aribna hangbirak pasida natana aigi pungning su khwaidagi athoibi nupi asigumba atopa subject ki su lo da natana ne asugumba thona phabi nupi phizikta thopiro o haidana aina thopira agadi akhoigi manipur suksoi soidana napim ta hodaba afataba haudiba punamak lairaroi haidana aina machi thamjage arib aina khwaidagi athoibi nupi haragadi judge nokne sorry se khanjare yamna nungsi masi hangbirakpagi damakta adagi akoigi listeners singnasu khanbiyu adomna karamba mi khangkatpigani Arif na hangbadadi nupi hangbani aihak namuk hapchalaga nupi da ama nupa da ama akoi Manipur gi oina khanbira u soidana akoi ta thabira u akoi myam share tauminasi akoi gi Manipur gi damakta jokthokpira aga magi selfless
oina chokthokanda Manipur gi thabak tawbiba khanbiraga akhoi thagatminasi haina add tawjahoge yaiphabi somiya shiliya sriniyashna ibirai happy new year bobok nene nasuna khurumjari akoigi yamna nuksizarabi yaiphabini yamna nungsiya akoigi show singasi tabi haina yengbada NK thokchomna ibirai yamna nungai wari machasi tabada haina ibirai uma thiamna ibirai makhatana yamna nungsiba warini ima haina ibirai hamom pramodna ibirai happy new year ima amasung iche Monica anauba chahi sina mayamgi nungai yaipaba puraksanu haina ibirai Sanju Thangzamna ibirai it was very nostalgic listening to the short story and wishing Ima, Monica, and the team of Finding the Voices very happy new year. Haina ibirai RK Ongbi Prema KSH na ibirai happy new year. Mama and Monica Satyajit Akoijam na ibirai Chokhatriba Samaj Amagi Amana Amabu Angam Chana Bagi Chamzaraba Kangbu Kharadi Ngak Tangkat Phabau Ngamdra Ba Makai victim Oihoba Hozeksu Adumak Lady Yamna Samas Asida Pan Bawari Machani Haina Ibirai Yamna Achumba comment ni ngasagi wari macha sida panbikiba da paisa pina bagidu hotna bada chana na ba walakpa de chana na ba sida koina cheng walaga cha ba sida kwaidagi low quality haiza batare ko madugi cheng cha ba dagi phiron si aman bana thalla kanda setpa ꯍꯥꯏꯗꯤ ꯁꯦꯟꯐꯝ ꯃꯌꯥꯝꯗꯣ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯁꯤꯅꯥꯔꯤꯌꯣ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯥꯝꯅ ꯃꯌꯥꯝꯗ ꯄꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀ ꯀꯃꯦꯟꯠꯁꯤꯅ ꯑꯦꯟꯍꯥꯟꯁ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ Lucy Huidromna ibirai nungsiye yamna mamase haina ibirai Bima Batti Thiam Ungbina ibirai Happy New Year Oja and Monica Ojagi Haukiba Wari na Aikoibu Humduna Pubire haina ibirai Langlen Thoibi Chanuna ibirai Ojana Thambal Marik College ki Haudorakpadagi Oibirakpanina Naurem Babudon Khambira Gadi Amatta Haibiyuba College Sida Thabak Tawi Haina Ditajay Kari Oina Tauni Hai Bada Chaba Khangzadre Ai Gi Di Baba Pokpa Pupuni Masak Ti Khangza Haudre Sum Khangza Ningdana Hangjabani Naurem Babudon Hairibasi ima ningsang biba aina office staff ki singsidi loina bakti nungsinaba aduga one by one gi maming sidi hujiki do ai gi koksida ta chawba adugi keno oiba akhoi grade 4 gi chakuidar oiba ta thanin jaw adagi loina khara kitang khange aduga ibema warobiba yade aidi hujiki mingdo ai angtang hangjarakige mingdong taga habiro bema ai Naurem Babudhon haiba yamna nusiba question ni Langlen Thoibi Chanuna hangbira ibasi koina khangza haudraga su akoigi ancestor akoigi hanlaman gi maramda khangbase tigat piu aduga akoina khangminnasi khanga kanda akoigi roots se khanga kanda akoina adugi value system se adum puraga leiba haiba tare ko ado huji aina mu makha tajarake
Nauren babu to nai si huji huji aigi kolik kaya aigi yosabi makong ong oibiriba koigi nau lai jesu jamuna su huji huji college laibani aduna makhoi su hangakanda karambano haibja aiga yam chanaba ma su oiramba yaeba akhoi ithak thongba singsidi maming se thoidongna akhoina mingda su kongna dabanina akhoi degi hen hanba oiragana tada adagi adumaina kongnabanina ai ming oina amtang hangjarakige aduga mathangi thangjada ai paukhum pijarake bem Makatana ibirai inauba naurem chana mai pakpa ubiyu haina ibirai sikanta maitaina happy new year yamna nungsi haina ibirai akoi jam ibohalna khurumjari mai bema masung ichema Monica animaku wishing you both a very happy healthy prosperous new year 2021 haina ibirai makatana ayakna kamensi khara thuna dum pazarage akhoi matamasi pung ama kitang hele aduga akhoi new year resolution oina ayakna akhoi show singsi pung ama adumaina oi basi oi hen minasi haina nizage sympathy benanna ibirai I cleared my written test for higher secondary but didn't get selected for interview. Even if I give my best in it, I thought I wasn't good enough. But after a month, I got selected for PhD in university and aiming for higher goal. Government job is not the only option and never disheartened by the corrupted society. Yamna phazaba message ni akoina akoigi confidence mangba yade karigino hairaga paisana leiba yaba job to the paisa hangakpadudi no haina akoi myamna haiminaragadi paisa hangadaba mi to the pidragadi karaidagi adugi lamdu chakhalakani natra aduna akoi myamna no haina haiminasi adu oiragadi asengba society ama oirakani haina ayakna myamna chetna thazajai ngambi nauremna ibirai happy new year my bem amadi Chen Monica Sulochana ahan themne ibirai happy new year to Ima sister Monica and all the viewer watching from MU campus Kanchipur yamna phazaba mafam ni Manipur University ki campus di aina yamna nusizaba mafam ni thaina imana MPhil tawringai da madugi mafam du da ayakna chatkiba ningsingjai sympathy venana makatana ibirai wishing okay masi aina paza khaba comment ni wishing ima ichema and all a very happy new year haina ibirakiba bemcha de bine ibirai corruption laiba maphamda kaidongai da chokhat loi samaj ama maru phangna muthatnaba gi lambi hairagadi corruption muthat minasi haibagi paujel ni sagi akoina hairibada akoina akoida pesa piro hairaga akoina piroi haina ngamaga akoina pesa pidaba thabak ama tauba romda chatlagadi ne pesa piyo hairiba mi singdo moi pibina balaitradi kamaina hangakadoino aduna akoi mem muthat minasi haina thamjage hamom promote na ibirai makatana aigi khwaidagi haina daba lupa isanba haidi bribe aduga Bangladesh na ghus chaba hainai adu laibak phaba haigadra aigidi adugumba thodok amata thokide officer singna karam na lupa paisa lauri niko khanbada yamna ikaiki domta haina ibirai ngasagi akoina ngasigi discussion sida akoina thabak tawbagi pisa haina akoina tawjai ko aduga hamom promote ki comment si pabada mu akoina office amada chatpada file processing gumba tawba da pisa pi bese masisu ai hangna tajai yamna nungaitaba wari ni akoina hujik nokpagi wani aduga masi yamna frustrating oiba magi tawgadaba thabak tu tawdana adum file do process tawna bagi damakta
ꯄꯩꯁꯥ ꯄꯤꯕꯁꯦ 1,000 1,200 1,500 ꯑꯗꯨꯝ ꯑꯩꯅ ꯆꯥꯎꯔꯛꯄꯗ ꯌꯥꯝꯅ ꯇꯥꯔꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯦꯛꯁꯦꯞ ꯇꯧꯅꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕ ꯌꯥꯎꯈꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯇꯧꯈꯤꯕꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯌꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯣ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯐꯥꯏꯜꯗꯣ ꯁ꯭ꯇꯛ ꯇꯧꯔꯒ ꯃꯗꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯤꯔꯣꯏꯗꯧꯕ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯁꯤꯗ ꯑꯔꯤꯐ ꯑꯔꯤꯕꯝꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯏꯕꯗꯨꯗ ꯑꯣꯂꯦ ꯋꯥꯡꯈꯩꯃꯌꯨꯝ ꯅꯨꯄꯥꯒꯤꯗ ꯍꯥꯏꯅ ꯑꯔꯤꯐꯅ ꯏꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯂꯦ ꯋꯥꯡꯈꯩꯃꯌꯨꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯆꯥꯔꯝꯃꯀꯥꯟꯗ ꯃꯥꯅ ꯗ꯭ꯔꯒ ꯆꯥꯕ ꯇꯣꯛꯈꯤꯕ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯔꯤꯍꯦꯕ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯔꯤꯍꯦꯕ ꯇꯧꯕꯒꯤ ꯂꯝꯂꯣꯝꯗ ꯆꯪꯉꯒ ꯃꯌꯥꯝꯕꯨ ꯍꯦꯜꯞ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯕꯤꯕ ꯑꯣꯂꯦꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯅꯤ ꯌꯥꯝꯅ ꯐꯖꯕ ꯅꯣꯃꯤꯅꯦꯁꯟꯅꯤ ꯖꯣꯁꯤ ꯑꯉꯣꯝꯆꯥꯅ ꯏꯕꯤꯔꯛꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯃꯣꯅꯤꯀꯥ ꯑꯅꯤꯕꯨ ꯑꯅꯧꯕ ꯆꯍꯤꯒ ꯂꯥꯛꯄꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯁꯤ ꯃꯃꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯆꯅꯨꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯥꯀꯦꯟ ꯀꯔꯝꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯏꯆꯦ ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ 2021ꯗ ꯂꯤꯇꯔꯦꯆꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯊꯖꯒꯅꯤ ꯑꯗꯨꯒ ꯁꯟꯗꯦꯗ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯅ ꯇꯧꯕꯤꯔꯛꯄ ꯑꯇꯩ ꯂꯝꯒꯤ ꯃꯤꯁꯨ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯁꯀꯤ ꯀꯃꯦꯟꯠ ꯑꯃ ꯂꯥꯛꯄꯁꯤ ꯑꯃꯒ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯣꯏꯕꯝ ꯆꯤꯡꯈꯩꯅ ꯏꯕꯤꯔꯛꯏ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯤꯗ ꯏꯆꯦ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯒꯨꯝꯕꯅ ꯏꯪꯂꯤꯁ ꯂꯣꯟꯌꯥꯟ ꯌꯥꯝꯅ ꯊꯦꯠꯂꯒ ꯉꯥꯡꯕ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗꯁꯨ ꯃꯇꯧ ꯇꯝꯅꯔꯛꯇꯨꯅ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟꯗꯤ ꯊꯥꯡꯒꯦꯟꯐꯝ ꯌꯧꯔꯛꯄꯒꯤ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯌꯥꯔꯤꯃꯈꯩ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯣꯟꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯖꯤꯟꯕꯤꯗꯅ ꯃꯩꯇꯩꯂꯣꯟ ꯁꯦꯡꯅ ꯉꯥꯡꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯏꯆꯥ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯤꯡꯗꯨ ꯍꯪꯖꯕꯅꯦ ꯆꯣꯏꯕꯝ ꯑꯩꯗꯤ ꯆꯤꯡꯈꯩ ꯀꯔꯤ ꯍꯥꯏꯕ ꯆꯣꯏꯕꯝ ꯆꯤꯡꯈꯩ ꯁꯣꯏꯕꯝ ꯆꯤꯡꯈꯩ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯏꯆꯥꯗ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯖꯒꯦ ꯂꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯂꯣꯟꯗꯨ ꯉꯥꯡꯁꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅ ꯑꯃꯨꯛ ꯈꯪꯉꯔꯣꯏꯗꯣ ꯑꯗꯨꯒ ꯂꯣꯟꯁꯤꯗꯤ ꯍꯣꯡꯕ ꯅꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯩꯔꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯗꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯀꯦꯔꯣꯁꯤꯟ ꯍꯥꯏꯕꯁꯦ ꯀꯔꯤ ꯂꯣꯟꯅꯣ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯈꯪꯕꯤꯕꯔꯥ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯦꯡꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯇꯦꯔꯁꯤꯡ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯇꯦꯔꯁꯤꯡ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯂꯣꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕꯁꯤꯗ ꯏꯪꯂꯤꯁ ꯉꯥꯡꯗꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯂꯣꯟꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯏꯆꯥ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯕꯁꯦ ꯕꯕꯥ ꯏꯃꯥ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯝꯃꯛꯇꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯄꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯃꯥ ꯍꯥꯏꯔꯗꯤ ꯑꯁ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯣ ꯏꯪꯂꯤꯁꯇꯨꯗ ꯑꯗꯨꯝ ꯊꯦꯠꯂꯒ ꯆꯠꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯣꯟ ꯌꯥꯟꯒꯅꯨ ꯍꯥꯏꯕ ꯇꯥꯔꯛꯑꯒꯗꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯍꯥꯟꯕ ꯖꯨꯛꯇ ꯉꯥꯡꯅꯕ ꯂꯣꯟꯗꯨꯔ
adagi Manipuri Saitegi ama laibani Kalatan Sastrigi aduda ani suba juktuna ningthawa suktaina subhauda lon se si hongai haiba adai saitharon kumbaba yang bibara madai duda lon gi hongai ba masak se matam duda pokpa angang sing se hongai ba masak tuda chaudori meba adu oragadi hujikti cosmopolitan habadi we are only one haibani aduna akhoi lon atai da sunaya karino ina haibada akhoi gi lon se nungsi na aina migi maram da chaluraga ai lon se nganguraga di ma khangoi doini na ai hujik Delhi da lairi se ai ni how tawdana ai hindi gimila kani ai wanda wis pibira kani adagi aina moida kano tawgani machi lon sidi hongba naibani na chu hongba naibani akhoi gi ahan ba chatnaramba phije saksa mayam do hujik setlagadi ibungo soibam chingkai nangi mingsi su yam phajai chingkai abadi chingkai abadi nongpok nongchu kha wang adagi chingkai sina awanga nongpok ka taina bada chingkai kawi ka haibase masi gi maming sine chingkai hunbai di nomi thoropagi angan baduni aduna ibungo lon di yanda ba chungya ya roi ai lon ya loi chwai hairoi aduga matang gi matungina ne kaino akoina lon chijinagani ado akhoi hindi da wari sade english da sade sumaina ai khumjage nang hangninga sumakha dum tabirau ai gi se saudana ka khumbani na khanbirunu ai di taroi na kitang launa ngangjabani aduna singkhai kari haibiningi habado ai mathangi comment ai singkhai ga dum wari sajani akoigi show sida tawbada aihak isamaki oinadi aina yalamba yai aduga imana haibibisi aihak isa Manipurda aigi schooling ai convent school amada tamjarai class 10 gi matungda aise mapanda tamjarakpani bus ta tongaga cardboard amana akoi nung strike tawbagi akoigi nung du thumdana baina cardboard pairaga bus ta tongaga mapanda chatlaga larik tamakpa myoy amani aduna aina ngangbada aigi awatpa haijaba tareko masida lon yanba soidana yarongani adubu ngasi imana haibiriba akoina akoigi chawrakpagi environment adugi matungina lon yan satum yawrakani aduga akoina ngasi program tawjaribasi Manipurgi sahitya taminasi khangminasi haina tawjarakpani masidaisida akoigi viewers singsi aigumba yamna yawi akoise mapanda chakrakanda Manipurgi sahitya se khangdaba yamdi khangjaningba aduga moina khangdadana hangakpasida mayamna tathi na haibibasu yawi aingwanda haibirakpasu yawi aduna masigi keno haibatareko akoigumba mayamsi da cater tawjarakanda akoina gyan tanaba maduda yanjabani haina thamjage aduga additionally people of Manipur gi sitawbada aihakna ayama matamda aihakna hangjai aigi guest speaker sida akoigi interview tawbasi English na tawsira maitelo na tawsira haina taw aduga English na tawba yaragadi English na dum tawjai masi tawribasi akoina aigi maitelo ima lon se nungsidadana tawba natte ai hanna ai amuk haizari nungsidana bu masigi finding the voices aina ai 2012 tagi tawra ibani kanamatana ai se mapanda laikhragasu ai se Manipurgi machani Manipurgi machanupini haibase kanamtana aigi right si dauthokpa ngamoy aduna aina nungsibasi aigi own way aigi wakhan aigi chawkhalakpagi influence mayamduna semjarakpani aduga people of Manipur sida English tawjaribagi wakhan lon sina akoigi Manipur si the English ngangba mi lay aduga akoigi world gi level da mi amana magi interview se taning bakanda ma English ta lairagadi magi line tabangamba adugumbagi platform du semjabani lana lobiganu akoi myam akoigi talent singsi world gi level da utminna si haina semjarakpani akoina masi tawrakpasina amuk akoigi even literature se tawrakpada akoi baton lai mi ataidagi Manipur gi noise mind laina akoigi da laaga Manipur gi point thibiu Manipur gi kano tawbiu kaina lai masi myam khanga ise akoi myam share tawminaba share tawba
adugumbani haina thamjage masi hairaga ngasigi program asi loisinjarage mathangi show da soidana makata na yengbinabagi invite tawjari mayam pumnamak 2021 si akhoi mayam sinana akhoi mayam khut samnarakanda chawkhatpa nungaiba adu piminasi haina mayam the wish pizari happy new year and thank you so much for watching our show duga akhoi mayam sumaina naktang punminna rakanda wakhan watana minaraga interact tawbasi aigi damaktadi amna nungaiba pham amani haina thamjage masi hairaga imada last word khara haibinabagi sinajari ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗꯨꯗ ꯂꯩꯔꯤꯗꯣ ꯑꯩꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯀꯅꯥꯕꯨꯁꯨ ꯍꯥꯏꯊꯤꯕ ꯅꯠꯆꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯅꯠꯇꯅ ꯍꯟꯗꯛꯀꯤ ꯀꯨꯝꯈ꯭ꯔꯕ ꯅ꯭ꯌꯨ ꯌꯔꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯄꯣꯛꯄꯒꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯗꯨꯒ ꯕꯣꯔ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯍꯥꯏꯔꯒ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ Kurumjari. Happy New Year to everyone.